ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯗꯦꯕꯂꯞꯃꯦꯟ ꯂꯩꯔꯕ ꯃꯇꯝꯗꯇ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯗꯦꯕꯂꯞꯃꯦꯟ ꯂꯩꯔꯕ ꯃꯇꯝꯗꯇ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯥꯕꯥꯔꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯃꯈꯥꯗ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 38 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯝꯖꯥ 2026-27ꯇ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯌꯥꯎꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯀꯁ ꯄꯦꯄꯔ 2026-27 ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯅꯥꯕꯥꯔꯗꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯀ꯭ꯔꯦꯗꯤꯠ ꯁꯦꯃꯤꯅꯥꯔ 2026-2027ꯗ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯄ꯭ꯔꯣꯖꯦꯛ ꯆꯨꯔꯥꯆꯥꯟꯄꯨꯔꯅ ꯂꯣꯟꯆ ꯇꯧꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜ, ꯅꯥꯕꯥꯔꯗ ꯔꯤꯖꯅꯦꯜ ꯑꯣꯐꯤꯁ ꯏꯝꯐꯥꯜꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯄꯥꯔꯊ ꯃꯟꯗꯜꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯥꯕꯥꯔꯗꯅ ꯁꯤꯟꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯇꯔꯗ ꯁꯣꯁꯤꯌꯦꯜ ꯏꯀꯣꯅꯣꯃꯤ ꯗꯦꯚꯂꯞ ꯇꯧꯅꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯒꯅꯤ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯀꯞ ꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯖꯦꯁꯤꯑꯥꯏꯑꯦꯜꯄꯤꯑꯦꯁꯀꯤ ꯐꯣꯔꯃꯔ ꯀꯟꯚꯦꯅꯔ ꯈꯣꯝꯗ꯭ꯔꯥꯝ ꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯥꯝꯁꯨꯅ ꯁꯤꯟꯗꯨꯅ ꯔꯤꯌꯦꯂꯥꯏꯖ ꯇꯨ ꯁꯦꯚ ꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 73ꯔꯛ ꯁꯨꯕ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯃꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯩꯁꯥꯝꯊꯣꯡ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯦꯁꯤꯑꯥꯏꯑꯦꯜꯄꯤꯑꯦꯁꯀꯤ ꯐꯣꯔꯃꯔ ꯀꯟꯚꯦꯅꯔ ꯑꯃꯗꯤ ꯌꯨꯄꯤꯑꯦꯐꯀꯤ ꯑꯦꯗꯚꯥꯏꯖꯔ ꯈꯣꯝꯗ꯭ꯔꯥꯝ ꯔꯇꯟꯅ ꯍꯥꯏ, ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯔꯛꯀꯅꯤ ꯈꯪꯗ꯭ꯔꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯇꯩꯁꯤꯡ ꯇꯝꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ, ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯌꯥꯗꯔꯦ, ꯆꯤꯡꯗ ꯆꯠꯄ ꯌꯥꯗꯔꯦ꯫ ꯃꯁꯤ ꯃꯤꯀꯞ ꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯇꯝꯄꯥꯛꯇ ꯐꯥꯎꯕ ꯂꯩꯕ ꯐꯪꯂꯛꯇꯕ ꯌꯥꯅ ꯂꯩ꯫ ꯃꯤꯇꯣꯞꯁꯤꯡꯅ ꯃꯅꯤꯄꯨꯔ ꯄꯥꯏꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯥꯝꯁꯣꯅ ꯈꯪꯕꯗꯒꯤ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔ ꯇꯤꯟꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯤꯄꯥꯜ ꯇꯥꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯟꯕꯤꯅꯤ ꯈꯜꯂꯒ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯤꯅꯥꯏ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯅꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯦꯟꯍꯧꯗ꯭ꯔꯕꯗꯤ ꯃꯤꯇꯣꯞꯀꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯂꯒꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 2012ꯗ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯪ ꯀꯨꯝꯖꯥ 2023 ꯆꯪꯂꯛꯂꯦ, ꯅꯧꯅ ꯃꯤꯀꯣꯛ ꯊꯤꯔꯛꯄꯗꯗꯤ ꯃꯤꯇꯣꯞꯅ ꯀꯌꯥꯝ ꯌꯥꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯃꯦꯖꯣꯔꯤꯇꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯤꯅꯣꯔꯤꯇꯤ ꯇꯥꯕꯗ ꯅꯠꯇꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞ ꯃꯁꯤꯡ ꯍꯦꯜꯂꯒꯅꯤ꯫ ꯃꯁꯤꯗ ꯂꯝꯗꯝꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯧꯕ ꯑꯃꯁꯨꯡ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯨꯀ꯭ꯔꯥꯝ ꯃꯥꯂꯪꯕꯅ ꯍꯥꯏ, ꯏꯪ ꯀꯨꯝꯖꯥ 1940ꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯣ ꯍꯥꯏꯅ ꯏꯍꯧ ꯍꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯂꯨꯆꯤꯡꯕ 2 ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯦꯝꯁꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯈꯪꯗ꯭ꯔꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯈꯤꯒꯗꯕꯒꯤ ꯖꯥꯇꯤꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯁꯨ ꯌꯥꯎꯈꯤꯒꯅꯤ꯫
Manipur haibasi mutkidanaba matam leiringai aikoi puna mikap thokminarasi haiki thoram aduda kaisamthong model high school gi headmistress Salam Sunita amadi mahairoi kayasu saruk yaki 2011 की सेंसस दी अखोई की मसिंग से 20 लाख की मनुंग दा मितो लाख तरा मथोई यौ घरने बा हेन घरने बा नसी दगी सही तरा गा तरुक की मतुंग 2026 दा बिकोक थी बजे मसी दगी अखोई की मसिंग से कर बोर मदन से याम डेंजर ने बा कोई मेजर कमिटी में थी मसिंग मोने हेन घरगनी अमदी लाइव बम की 37% से हंत की मिकोक थी बजे 50% की क्रॉस ओवर या फिल्म लेबा 2023 दा मितो मिया जना अखोई तालाक दा अखोई मुखलाइबा अखोई युम मै थालाइबा अखोई मंगलाइबा अखोई की इजल से क्या इजल मंगली से सिगी पोस अखोई यहुगम चंगेबा तुमिन लाइक तमदबा दे अदु इन लाइक तमगा एमए और बी औरगा हयें मितो की मखा हिंगबा मितो अखोई मुखलाबा अइन डॉक्टर ओबगी अइन एमए ओबगी अइन आईएस ऑफिसर ओबगी कानम किनोबा अइ मितो की मखों को हिंगदारेबा Sajibu Nongma Panba Chedao Banalakpada, Manipur gi Governor Ajay Kumar Bala Amadi, Chief Minister Yumnam Kem-chana Lebak Miyamda Yai Papauzel Pirakli. Governor gi Maikai Dagi Thadorakpa Cherol Amada, Maitei Singi Anoba Chahina Lakpada, Lamdam Asida Punna Kunda Minariba Sing, Hena Nungsi Chanana Amata Oina, Leiminaba Oirasanu Amadi, Lamdam Asi Hena Chokotpagi, Lambida Purakpa Oirasanu Haiba Wafam Tamlaki. CM 𝐶𝐢𝐯 maikaidagi chairabana lakpada Manipurda kunda minariba phuruk khudimak amata oina nungsi sanana hingminaba oirasunu haina yaipa pauzel pirakli Sajibu Nongma Panba chairabana lakpada maikai kayadagi yaipa pauzel pirakli Mairoi Loop All Manipur Student Union MSU, Manipur Student Federation MSF, Kangleipak Minority Welfare Organization KMWO, All Manipur Muslim United Club Organization, Kabui Union Manipur Amadi, Ethno Heritage Council na chingba tongan baluf kayagi maikaidigi, Lamdam Asigi Irecha Singi Mafamda, Sajibu Nongma Panba chairabana lakpada, Lamdam Asida Punna Kunda Minariba Furukutimakta, Yaifa Pauzel Pirakli. Numit asi puwarigi anganba matamdagi hauna ariba chahina loiraduna anoba chahi haure haina takliba natki kumhai amani anoba chahina lakpada lamdam asida punna kundaminariba puruk maselgi marakta nungsi mari hena chesin handuna amaga nungsi naba oirasano amadi lamdam asida leiriba miyam punna nungai yai phaba punna chaukhat minaba watapa daba chaba thakpa Mipan tang daba suba nomba kanba nungaiba ing tapa lamdam ama oirasanu amadi anoba chahi hobagum anoba Manipur ama oina naba apunbagi khongthang ama irecha khudingmangna amata oina thangminaduna anoba ware mama lauduna pukning hakchang yauna khotna minaresi haiba wafam sing thamlaki amarom dasu kanglei sintha semkat loop singjamai bazar gi maikaidegi Sajibu Nongma Panba chairabana lakpada miyamda yaipa pauzel pirakpaga loinana Maitai sa singna chingkaduna pangal chainyengnaba khaktanatana wakhal wangna khanduna lakadoriba mirol sibu lamjing minasi haiba wafam thamlakli Manipuri amasung Maitai singi anoba chahi hauba chairaubana lakpada iramdam asida khunda minariba amadi Manipur gi wangmada khundariba Manipur khudingmakki mafamda Sibasena Manipur Pradesh ki maikaidagi yaipa pauzel pirakli Sibasena Manipur Pradesh ki maikaidagi thadorakpa cherol amada lakadoriba anoba chahi asidagi lamdam asida nungsi chanaba amana amabu thajanaba soikibase ngaknaba punna hingminaba amasung lingjen manana irepaki ngamkhai ngakminaba achepa wakhalon asing purakpa oirasanu haiba wafamsu thamlakli Mayang Imphal Assembly Constituency gi MLA K Robindro Nasu Sajibu Nongma Panba chairabana lakpada lamdam asigi miyamda yaipa pauzel pirakli Makna khudiyek piduna thadorakpa cherol amada Maitai singi chahi hoba numit asina lakpada hena saukhatpa puraktuna Kanglup khuding amata oina punsinduna ingna panba lamdam ama oirasanu haina yaipa pauzel pirakli
Idul Fitr amadi hayeng pangthokadoriba chairaubaga mari lenana Manipur Maitai Pangal Welfare Organization MMWO gi President 𝐶𝐸𝐯𝐸 laibak miyamda yaifa paujel pirakli makna press ta thadorakpa video footage amada makata na hai kumai sing asina lakpada lamdam asida ingtapa purakpa oirasanu amadi kumai sing asigi namada ka henba thabak thoram sing tawdanaba lekai lekai gi club organization singna honaminasi amadi kumai sing asigi nungi wakhalon Khangna pangthok minaduna amata oibagi saktam sagat minasi haiba wafam thamlaki Manipur da kundalita ko leiba Manipuri Maitai Pangal singi Islam lain chapnaga leiba Sengla Ramzan thagi loisilakpada pangthok kadoriba Eid festival amasung haying pangthok kadoriba chairauba haiba festival national lakada Lamdam sida laiminariba aikogi nungsizaraba furuk kamut khudingmakki mafamda Manipur Maitai Pangal Welfare Organization gi maikaidagi aham udai ko paujel pizari haiba festival national lakada lamdam sida nungsisanaba saukhatpa nungai aifaba ingtapa adumlaba khunai ama hindibo oirasunu hai wafam ase aikoi khudingmakna aikoi khudingmakku semiriba mapu Allah da nizaba golena koina mapugi tangai phadana tawdaba yadraba thabak thalam singa do festival asidasu mapung phana ada tawba ngamnanaba mapung phana pangthokpa ngamnanaba ekoi kunna hona minasi loina festival sigi mingda ekoina ahenba thabak thalam sing yaribam khai tawdanaba lekai lekai mahalla gi imam sing amadi lekai gi club association gi Miyoi kuding mga su ahen ba thabak thoram tarpum matamda hai thabak thoram singa do adudagi ko laptop masat na ba hona bada sabata aita dulu minasi hai mo famase nasi Manipur Maitai Pangal Welfare Organization gi makai dagi thamjari loina hai ba festival singa sigi wahan tho khangna ekoi masel gi maratasu hai ba festival singa pining yo message ado mahung phana pangthok ngamna ba ekoi pum na hona minasi hai mo famase thamjabal loina in tapam Manipuramu and Vivo Resunu had performance. OC Cybercrime Police Station Imphal-da RK Production gi mathakta defamation suit ama tawbiduna logi oiba chapchaba action lokhatpi haina United Maitai Pangal Youth Organization gi maikaidagi wakatkre UMPYO na thangatkiba wakat aduda haukiba tang tara-tareta RK Production koba Facebook account asibu management tawriba wayengbam Romendrajit and Kapita Makhoi Anina Riazuddin Bogi Mayum President UMPYO Central Committee Aihaki 𝐻𝐸𝐯𝐸 wafam kaya iduna post toraki makata na post kaya da aranba kaya iduna amuka post toraki bani hairi ba thawong sing asi chathaduna social media da mibu ikaiba piriba amadi law amadi court na tawgadaba mathawbu RK Production na fake oiba picture da loop amagi president oiriba Misakpu laivak miyamgi mamangda hingna hatpaga chap manana ijat yoliba asigi matangda defamation suit ama tawbiduna logi oiba chapchaba action lokhatpiyo haiba wafam sing wakat cherol aduda yauri Lakliba tang kunma thoida pangthokadoriba Idul Fitr ga mari lainana Phabakchau High School gi founder cum managing director Busam Salimna school asigi guardian sing Kudingmakta yen broiler amamam yen thokre loinana Phabakchau amadi konumada leiba differently able singdasu selgi mateng tawkre Busam Salimna Manipurda tariba Maitai Pangal Kudingmakta itki yaifa paujel pibaga loinana aikoi education da mai onsilasi haiki education sector asi kumang sausilaba matamdata saukhatpa nungai yaifaba Manipur oigani masiga loinana Manipurda leidiba private school gi oza singna school da phajana takpi daba aduga tuition dana fazana takpagi chatnabai asi thadokadabani haiki guardian singna su school gi authority da student singi feedback toina piraba matamda student sing adu improvement purakpa ngamgani haiba wafong kaya amasu thamki Ramadan gamari lainana pochai yenthokre Islam lining chatpa singna tha ama pangthokliba senglaba Ramadan tha gamari lainana Hairok Block Congress Committee HSBCC na sinduna Kendra asigi manung chanba
Sikong Muslimda imung amada nongmagi changba chana thaknaba potlamsing yenthokre. Former Minister Moirangthem Okendro amadi Hairok Block Congress Committee gi members singsu yauna ngasi Sikong Community Hall da pangthokiba potchai yenbagi thauram aduda Former Minister Moirangthem Okendro na haikibada haukiba chahi singda awaba kaya mayokna kiba amadi chahi ahum phajilakadoraba kangluk ki irang na maram oiraga sufam nompham leitaba maramna mayamgi awaba taraba matam asida tha ama chupna chara helakpagi mapugi senglaba numit aduda thong thaknabagidamak imung manung amadi block congress ki maikaidagi mateng khara pangjabani haiki manipurgi siraba tanza asida aikoi masen nungsi sanana leiminaba apikwa wakhalon thadoknaduna telaba matam asida manipurda santi hanjilaknaba hotnabada aikoi khudingmakna saruk yaminasi hainasu former minister Moirangthem Okendro na miyamda appeal tawki Manipur State Legal Service Authority ki mityeng makhada District Legal Service Authority Thaubal amadi Legal Aid Clinic Kyam Laitanpok anina punna sinduna Stop Child Marriage haiba thimda classes tagi 10 fawbagi manungda leiba mahairoi singi oiba Inter School Sport Painting Competition ama Little Star English Higher Secondary School Thaubal haukada pangthokre hairiba competition aduda tongan ba school singdagi lakpa punna mahairoi Chamaga Kuntranipana Saruk Yaki, competition aduda ahanba ani suba amadi ahum suba ta kravasing adudi, matang sitna Laishram Osin Devi, apopa Laishram Zeki Singh, Little Star English Higher Secondary School, Thaubal Hauka, Mutum Pusparani Devi, apopa Mutum Somen Singh, Sangkonba Institute Thaubal Kiam Sipai amadi, McDonald Yumnam, apopa Ratan Yumnam, Little Star English Higher Secondary School, Thaubal Hauka da certificate ka loinana, Lupa listing ani listing amaga changa amadi listing amagi award chu khusinaki amadi mari suba dagi nipan suba phawba takraba mahairoi singdasu consolation prize oina lupa chani ga loinana certificate singsu khusinaki masiki sumathakta saruk yakiba mahairoi singda participation certificate su yenthoki Sport painting competition adu pangthokpagi matangda Tinguzam Arun Kumar Singh coordinator Legal Aid Clinic Kyam Laitanpokna phongdokhibada angang nupi macha ama luhongba haibasi mahakputa sengna abuse tawbibani India sinba thungna sangsilakliba chahi sudaba angang luhongba asi pumut muthatnabagi khongjang asigi saruk ama oina hairiba competition asi pangthokpani Haugalagliba naharon singda hena wakal tahanba amadi section khudingmakta leiriba naharol khudimak masa masada leijariba talent amadi knowledge sing putoktuna child marriage free Bharat ama oihandaba yade haiba pandamda competition asi pangthokpani hairiba competition asina mahairoi singi creativity skill amadi child marriage ki matangda hena wakal tahanba ngamlagani haina su phongdoki competition aduga mari lenana Prohibition of Child Marriage Act 2026 haiba
Prohibition of Child Marriage Act 2006 haiba topic ta legal awareness program amasu pangthoki hairiba program aduda thoksom Biswajit Singh advocate na hiram asiga mari leinana wafum kaya thamkibaga loinana saruk yakiba mahairoi singa khanna nainabagi thauram amasu pangthoki 𝐼𝐶𝐴𝐻 कृषि विज्ञान केंद्र KBK चांदेल ना सिंधुना फील्ड डे की थौरम पांगथोखरे चांदेल डिस्ट्रिक्ट की साजिक तंपाक चाकपीकारोंग ब्लॉक की मनुंग चना लैबा एम गमनोन विलेज ता पांगथोखिबा थौरम अदुदा मपुंग ओइना IPL 2020 लेंटिल वेराइटी की परफॉर्मेंस अमदी बेनिफिट्स की मतंगदा हेना फोकस विकी TS लिंडा मोनचांग सब्जेक्ट मैटर स्पेशलिस्ट प्लांट ब्रीडिंग ना IPL 2020 variety की matangda saruk yariba singda mamutana khanghanki magna pangthokibada magna phongdokhibada hairiba species asi north east plain zone NEPZ of India na Chandel gi local agro climatic condition ga chana na semlakpani haiba wafam thamki loinana hairiba variety asida iron zinc amadi selenium yaubana hena kanaba kaya piri haiba wafam su thamki ngasi pangthokkiba thoram aduda village chief lunkho pau amadi kana area gi farmers singsu saruk yaki Imphal East district ki manung chana leiba uyumpok maning lekaida nongmagi oiba mass awareness cum training program ama uyumpok maning lekai community hall da pangthokre AGC Manipur state ka uyumpok GP gi ward number 3/8 ki Thoidingjam Memchaga Kusamnaduna Pangthokiba awareness program aduda AGC Manipur state ki manager SH Joy Prakash na haikibada gas haiba asi nupi oibi singiri yamna maru oiba amadi khangdaba yadaba awareness ni sak thongnaba gas LPG asi sizinaba matamda aikoina gas asi khangziludaba amadi khangdaba yadaba posak amani gas khangludabadagi soibadagi pokhaibagi thodok asi toina thokibani Maram aduna miyamga loinana wakal taminabagi thauram asi pangthokpani haina Joy Prakash na makhatana phongdoki Wangoi Assembly Constituency gi manung chana laiba Pabitekta senglaba Islam lining chatpa singi kumhai Idul Fitr ga mari lainana Wangoi Assembly Constituency gi ex-minister Oinam Lukhoi Singhana maitai pangan singda chana naba potchai yenthokre Thauram aduga mari lenana Wangoi SCG ex-minister Oinam Lukhoi Singhana Phongdorakpada mamangaidagi laiminaraklaba maitai pangangi ichin inaw singi senglaba Idul Fitr ga mari lenana yenthokliba potchai asing asi aikoi masen amatani amadi aikoi hanagumna nungsi sanana laiminari utpani Idul Fitr na lakpada lamdam asida tangdu laitadana lairiba phibam asi hanagumna hanjinba oirasanu haina miyamda appeal tawrakre Mui kendra ke manunggal leiba Pabitek polling station ahum ni polling station ahum asigi mai ben chi chan sing gi damakta amjaba isi su don khara puduna laksabani siang lawasi ngomba amdan tha mati Idul Fitr asigi don poroina Chan Kanganaba, Chan Kakara, my bench, Jachan Sina, Janavi, Tumina, Koina, Koi, Mapam Chasabka, Pote Umba, Mate, Montako, the Harish, Jachan Sina, you be the pole for Kana, how power is in that. Rauna, Samina, Tamina, Luguna. Di pangsi na usi, dari ba, koi, si sana na hana lagi le minta ko tu ba, na matani, si cacing sigi, yang ngomong apa sing juga, mau cap, kami kami, kita ngomong ke su, ada na yang apa, keratam jawab ni. Jachan Singh Rauna kami amde thidana pai de thidana Rauna gani hadana
जरी अदुगा रोइबदा रमजान था अमदी लाखोरबा फिल्टर मायरबा चुलाइन चिनाउसिंगी फेस्टिवल ईद उत्तर हाई बसीना मणिपुरदा हन शांति हनकना चानना अमुका सिनेना लेबदुगा नालबा मणिपुर हाइबो मानो सिनु वाइबो कुनसि नामदा मेसेज बिजरी रोइबदा मरु ओइबा पाउसिंग अमुक हन्ना पाथोकचरी हिरम खुदिमक्ता डेवलपमेंट लेरबा मतमदता इंग तपा पुरकपा ngomgani haina Chief Minister Yumnam Khemchana फोंगदोखरे मिपान तांगबगी वाखलोन चेंदुना लेरबदी मणिपुरदगी येलो मिसिंग मुतखिगनी मतम लेरिङैदा मिकअप थोखौद्रबदी मणिपुरदगी येलो मिसिंग मुतखरगनी हाइना JCILPS की फॉर्मर कन्वेनर पुनमकपु तरामना ओक्चरी हौजिक मपालामगी थबकी पाव पिजरी अहानबदा अथुबगी ओइना दुबई वेयरहाउस वर्कर की थबक कौरी हाइरिबा थबक असी एप्लाई तौबिनिंगबा मियोसिंगना प्रेजेंटेबल एंड गुड कम्युनिकेशन स्किल लेबता नतना मसागी चही कुनमाथोइदगिना 38 फावबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours ओइजगनी per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf की लाइसेंस लेबा ओइगदबनी अमसुंग बेसिक इंग्लिश कम्युनिकेशन लेगदबनी हाइरिबा थबक असिगी इंडियन लाइसेंस पाइबिबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुमसुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामद्रबदा 165 सेंटीमीटर की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंग चाबसिंग अदुदी एकोमोडेशन ट्रांसपोर्टेशन अदुगा ड्यूटी मीलसु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग मौद्रा तरेतगी हौजगनी पमरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड ता लेंसिनबिरउ